Noina yam haraw rega nupi angang oiro hanubi hanuba oiro noina chak jingsang napi ahaw ba thongaga chabadu ekhoi pien deba aduga ekhoi noi etek lak panate ko etek lak panate noi etek lak padane meitai lupungi luchingba pramod singduna ekhoi da pau pirega adum ekhoi ready da leibani ne mana dum report pirga noi laaga noi adum sirga noi adum sawbane ba ekhoi gi mathak ta sawganu ekhoi gi adum ekhoi boundary du buffer zone du safe oiningai gi nupi angang sokedra hairaga mafam khuding da duty to bane ekhoi noi gi attack to balak panate ekhoi adum nungai na leiraga noi lakpaga ekhoi na noi lakpadu ngai raga lakpada kappa noi ngai bani na la aga kapat taba hai batare adu ekhoi na noi lakpa dane ekhoi na bible putho aga noi du khurum to gedra adu yade ba adu oi bani na noi na khara khango noi sula kanu noi gi lamda tumina leiro ekhoi su ekhoi gi lamda adum tumina leye isa gi lam sida nungai na duty puraga su bangkal da leiraga su tumina leire di kana su siroi meitei su siroi kuki su siroi adu hayitang hai bagi wani ko aduga meitei ima ipangon da haining base noina angang singlan jaw halega moi sibada arambai singna su masa phanghandaba noi adum kappa hai base koina jengraga su ngamde jengba ngamde mi hai base isona sibangak tani adu inak khunba mi sing loina MLA minister di angang sing loina lam mapanda leire ekhoi lawai ngakta dum lan thing na han base ekhoi pam deba aduga moisi zum thaduk han ganu lan si noi na tok tredi hekta lan si loi roi arambai sing na su mi kayam lot khre adu to ganu siradi asi bam mi imung du pitho adu su haininge